Manipur Police Control Room dagi thadorok cherol amada haukiba pung kun mari asida mafam khara da nongmai kapagi thodok macha macha ka thokrabasu mapung oina pamdaba thodok thokiba leite Hairi Security Force na jing amasung tamda thibo humagi thabok chathakre Manipur Police na Tengnoupal Amadi Churchandpur district ta thibo huma chathabada Khutsu-Khutlai kaya Phagatkhre Hairi Ukrul district ki Litan Police Station na konba mulam amadi songfaida ekar kun henba mafam da tharamba popi pambi security personnel amadi forest department ki miyoi singna manghan takhan kre Hairi National Highway 37 amadi National Highway 2 da landamasi ki tangai fadaba nomada changdaba yadraba polam puba gari chamaga mudra humdoi amasung jani ga tera manga Hairi balambi asida apan bayawdana puselaki Makata na poche pusilaknaba khudong tininga eba mafam kaya da su security force na akan ba section tharang lokhatke Manipur ki district pumna mukta pamdaba thodok thoktanabagi damak punna checkpoint chamaga nifuda achet awok sing check tawbada chingnaba chingama sungtamda punna miyoi jani ga kun manga fagatuna wahang phang chathaki Hairi Miyamna semsin sazinba video amadi aranba pauda thazabiganu amasung achumba singba I pau khangbining lebasu mobile number 9233522822 da call tawbiraktuna khangbiraba yagani loinana lakiba Khutsu-Khutlai singsu atuba matamda manakna police station natraga lenga ki security miyoi singda sinabiu hainasu Manipur Police Control Room na thadorok cherol amada Hairi